Ahanumaka channel sigi maikadagi mayam punong putaram oksabal ni ko ngono khurumjari amadi asi phone ke ba pauchi singdigi maroiba headline sing amade maroiba pau sing puduna lakchiri tabisi Manipur gari masing hengalakpana accident thokan ba mafam oire India gi oina road accident da sibagi chang sada 8.3 oirabasu Manipur gi oina di chada ko 8 da leiri anura ya school chinga kham leraktan nupi mamasa gi mayum da second floor da hat laga thamlam le State ki higher authority na khangal lakpada ki shillong Rajbari sambat sagat pagi thabak lep paga leiri. Hauzik maroi ba pau tabisi. Manipur gari masing hengal lakpana accident thokan ba mafam oire India gi oina road accident sibagi changcha da 8.3 oira basu Manipur gi oina di cha da ko 8 da leiri anura. Manipur asi chingi lam oiba gari masing hengalakpa maram na accident thokan ba mafam ama oire state asida road accident sibagi chang wangliba si nungnang ningai ni accident thokpam da mayok nariba sing stakeholders sing na police personnel singbu oiro paramedical bu oiro accident thokliba mi adu karam na mafam adudagi hauna hospital fawba piba yaba treatment sing piduna help taunanabagi basic skill what na su road accident sibagi chang hengat pagi maram amasu oi haina additional chief secretary transport TIC Anurag Ras paina phongtokre Manipur government ke transport department da NIC National Informatics Center Manipur state unit ka khusam naraga in the electronic detail accident report Cashless Treatment of Road Accident Victims Scheme 2025 amasung compensation to victims of hit and run motorcycle accident scheme haibasida pangthokhiba nongmagi oiba state level workshop hogdokpagi thoramda Anurag Baspaina wafum asi phongdokhi Top dusara da leiba IDTRC complex ta pangthokhiba workshop adu hogdokpagi thoramda chief guest oikiba Anurag Baspaina haiki India ge Ministry of Road Transport and Highway the piba report ki matung ina India da chahi khudingi mi lakh nipan ga lising nipal lom road accident thokpagi report lei aduga road accident sibagi chang nongmuda lising kunthra romni Manipur gi oina haukiba chahi taret asida road accident gi case lising ahum lei masigi manungda mi chanipan kunthra ga mari lekhidabagi record lei India gi oina road accident sibagi chang asi yengmada chada 8.3 ni Manipur gi oina road accident sibagi chang ku 8 oiri asi yamna nungnang ningai ni fatality rate asi state asida wangi maram aduna administration stakeholder police na chingba oiro paramedical na chingba oiro accident thokliba mi do hospital fawba yohonna bagi proceed adu thintha haloidabani accident thokliba mi adu golden hour da ambulance da puduna amadi makhoi hospital fawba purakpagi lambida karamna handle tawgani haibagi skill asi watli haina khalli asigumba matang asida skill asigi yamna maru eba saruk ama oi adubu indargi mateng accident record sing haibadi GPS detention photographic vital detain driving license data first medical response injury report sing asi single database ta hap laba matung da layang chathariba hospital da thaduna minister gi airline da layang bagi sales su pirak lagani information khudimak transparency later di accident thokadaba mafam sing lambi semdokpa amadi fatality rate accident mi sibigi changnem nanaba preventive planning sembagi su yamna line thoklagani haina su additional chief secretary transport Anurag na phongdokhi Manipur government ki transport department ki director Khumanthem Daina Devina nungi oiba warol period na haiki workshop asina stakeholder sing condition hena effective ohelabadi mathau tariba beneficiary sing the benefit asi yobangam gani Manipur road accident yamna thoi sibusu yamna wangi first golden hour asida sen puthokna layeng bangam nabagi pandam da hotnagadabani police na pikhiba daita si hospital authority na
verified tawraba matungda ministry report asi tharaga fund asi direct hospital tharakani haina Daina Devina fongdoki. Workshop adu hawdokpagi tharamda Manipur government ki secretary science and technology CEO state health agency Manipur Kengu Jiring La amasung Manipur police ki DIG amasung state police ki nodal officer Indar Yogechandra Haubizamna guest of honor oina saruk yaki ahanba technical session induction to Indar either project haibasi NIC resource person na breathe on cancel treatment under either haibasi the BTO Imphal West na roads of responsibilities of police haibasi the NIC resource person na rollers of PMJAY employee hospital and S haibasi the nodal officer HA Manipur na wangang ki hiram sing asida wahang pakum chatharaba matungda open detection ama pangthokhibaga loinana fake motor accident claim haibasida National Insurance Company Limited ki senior divisional manager na wangang ki lunch break amagi matungda chathakhiba technical session da video thawalna compensation to victims of hit and run motor accident scheme haibasida wangang ki nakal amarom na state ki higher authority na khangalakpadagi Shillong Rajbari semgat sagatpagi thabak leppaga leiri Shillong red lanes til leba Manipur Rajbari semjin sajinbagi thabakta hana leiramba Rajbari gi building adu loina sidokre haibagi wafam mama media da phongdok narakpadagi hawjik state asida Meyam amadi CSO kayana yaningda wafam sing phongdok narakpadagi hiram asiga mari lenan state government ki higher authority na khangalakpadagi Rajbari semgat sagatpagi thabak asi leptuna leiri hiram asiga mari lenana Imphal dagi fangba paw kangbu amana Shillong da laitum khrada satuna Rajbari hawjik oriba phibam adu yengsinki pawmi singna ngasi ayuk redlands leba Rajbari gi sidokhiba saktam sing asi uba fangki ngalingai matamda saramba Rajbari building asi nung amadi sekna foundation hawraga una saba building asi hawjik sidokhraba matung asi supnage foundation sarukka maning thangba maikei gi faklang saruk khaktamak leiri building asi gi sarukta yawriba thong amadi thongnaw sing adusu Rajbari building asi gi maningda sagatleba Manipur Baban gi building gi ka amada paisilaga thamlamki aduga atay yumbi yawna ugi potlam sing adusu tongan ba sangtap amada pairaga thamlambu ui North Eastern Council gi funding makhada Manipur government ki art and culture department ki parent oiraga state government ki planning and development authority PDA na employee agency oiraga Shillong da Manipur Baban saba amadi hana lairamba Manipur Rajbari semjin nabagi thabak asi tawrakhibani hairiba thabak asi lakliba 2026 ki March phawbagi manungda loisinabagi pandamga loinana akanba mongda thabak tawrakhi hairi ngasi ayuk pawmi sing ga unabada Rajbari mafamdu changluba matamda PDA gi assistant engineer oiba El Daneshwar kauba official amana thabak sing adu yengsilaga leiramba thengnaki hiram sigi matangda pawmi sing hangbu wahangi pakum pireduna Daneshwar na hai hawkhiba chahi 2022 da art and culture department ki PDA Manipur Rajbari asi semjin sajinbaga mari lainana PDR ama semna che irakhi madugi matung ina PDA na DPR semlaga art and culture department ta thare aduga madu art and culture department ta ayaba pibaga loinana PDR adu NEC da thaki NEC na DPR adu approve tawdringai mamang da hawkhiba chahi 2023 gi March kunithoi da NEC gi secretary Moses Chalayaw na mari lainaba PDA gi executive engineer art and culture department archaeology ama the planning department ki official sing yaw na mifam ama pangthoki hairiba mifam adu loiraba matung da heritage site ama oina leibana archaeological survey of India gi experts in laklaga Manipur Rajbari asi yangsinki Madugi matung da NEC gi project adu approve tawbaga loinana infrastructure development of heritage complex Shillong haina project asi pakhatlakni haina complex asi gi guest house ama saba hawkhre project asi gi maru eba
saruk ama oiriba Rajbari building asi amuk semgatpagi thabak asi haukhibani hauzik September 9 dagi Rajbari building phibam soklaba yumthakki jinga phalangna chengba sithaba hauki building asi chahi Marufu helaklaba aribu oibana phibam yamna sokna leiramki phalangsu singmit amadi leibak tairaga saba phalangni matam kuina yengsinbidana laklaba oibana nong chusinbana chingba tawbagi singkhong amadi yumbi sing adusu sum charaga phop phop law leiramba oina thengnaki Rajbari sithakiba asigi matangna mari leinaba art and culture amadi archaeological authority tana khibra haina hangba wahangi paukhumda Daneshwarna hai PDA ge employees agency semdok sadokpa yabra yadabra lakpasi art and culture department gi oifam thokpra khali recognition tauba matamda yarba makhai hanagi sizinaba yaba polam sing sizinau yadaba poti sindok sizin naranu chap manaba mongda sagadabani haina che irakhiba lei PDA gi work executive tauba instruction adugi matung inba khaktani PDA DPR dasu yauba oiba amadi tawriba thabak asisu akanba matamgi manungda loisingadaba dana kupna tapna sidokpa hawbani yadaba na yadabagi oiba ningkhai ki part sing partition sing loina kaiduna tham kai khaidana thamli ayabana sizinanaba thamli machine sizinarga thugai khibana te September 13 dagi October 9 phawa chathak khiba sitha bagi thabak adu ngasi CCTV camera footage sing leidi yengesu yagani hauzik lehoriba base structure asi lime sukena tawrambani 4-5 ki una singkhong oi chap manaba dimension da sagani drawing chap manana leidi measurement loina semlaga thamli yadaba mayam sidokadaba mayam adu DPR loina yauri Manipur gi puwari gi ahingbu khudam ama oiriba manghanaba hotnabara haiduna pendaba kya fongdoknarakpa system sabagi thabak asi lepkadra changsingadra haina hangbagi mahakna hai higher authority dagi haujingmaki oina thabak asi lep nanaba khangalakpa leiri aduga government inquiry committee ama semle hai makhoi na yengsinba laklaga makha taba thabak amuk paikhatlakpa yai NEC gi makha da paikhatlagliba project asigi estimate amount asi lupa crore 13.9 ni hairiba asida guest house saba Rajbari nauna semjin sajinbagi thabak asi fencing toba ate infrastructure semjinbagi yauri loinana Rajbari asi saba loraga museum ama oina thamduna Rajbari asi mari leinaba history amadi photo na chingba thamduna visitor singkhangan nabagi wafam su yauri haina mahakna makhatana fongdoki nakalambaromda Rajbari asida hana leiramba ningthona season naramba polam sing adudi Manipurgi ningthau okendragi matamdagi Rajbari asi yonthoki haina khiba matam adudagi uba phangkhidre hairi paumi sing ningthau na hipnarambani haiba phamung amadi sidoklaga ka amada ngaksil leiramba thengnaki Rajbari asi art and culture gi makhada leiraga su building asi yengsinba amadi chalaibagi thabakti state government ki GAD gini Rajbari asi gi manunggi saktam di taisilluba season nadabana semdok sadokbagi saktam kharasu uba phangki Redland Manipur Rajbari haina khangnarambadagi haujikna Manipur Baban haina khangnariba mafam asi hana ningthau leifam oirambra thugaikhiba building mafam asi complex manungda maitegi yum mari leiramba thengnaki Churchan Maharaj ki matam da ningthaugi siphai leiramba mafam matam kuinadagi mamangdagi leiraklaba masage chei 100 helaba konthaujam Pravin Singhna paumi singda hai mahakki apokpa konthaujam Premananda Singh asi Assam gi Kasardagini ing kumja 1930 aduwaida Assam government ki makhara thabak torami matam aduda Meghalaya haiba state asi leiramde Assam government ki makhada leirami Shillong asi Assam gi capital su oirami Shillong da mahakki apokpa Premananda thabak posting taringai Manipuri Rajbari da leiduna Shillong gi Saint Mary College da mahai tamlaiba Churchan Maharaj ki machanupi MK Binodibibu yengsinnaba local guardian oina Rajbari gi sifai lefam oiramba mahakna haujik leidiba mayum asida lehlakhibani MK Binodini ga aigi laikhidraba ima Subhashini ga yamna luna chanana tinaki mahak masamak yauna mahaki mache amadi mayamba su mafam asida pokpuni haina su Pravin fongdoraki Pravin High Archaeological Survey of India exposed
oidara karino Manipur Rajbari bu heritage site oina nauna semgat sagat kadabani haiduna Bengali nupi ahum amadi nupa ahum amadi nupi ama hokiba chahi 2002 gi me thada laktuna building asi yengsinduna measurement lauki hairiba Bengali macha expert team adu Manipur gi kukilan matungda 2024 da amuk laktuna measurement lauduna yengsinki makhoina mafam asi heritage site oina thamnabagdamak semgat sagatban hawnanaba yengsinba lakpani hairamki Manipur Rajbari asi hanagi saktam building adu da kahendana heritage site oina thamlaga semgat sagat kadara haina khalamba adugi tayonabada haukiba September 13 adwaidagi official team ama laklaga tapna tapna mathang sidokpa hawraki haukiba October 9 da Manipur Rajbari gi ayamba sarukin thaduna kaiki haina Pravina fongdoraki hanadagi Manipur Rajbari complex asi yamna chawna lerambani adu Maharaj Okendra amadi atay gi matamda tapna complex asi pixel lakhre haina su Pravina fongdoki Maharaj Okendra gi matamda khasi macha lam karba tawba senjau paiba amana Manipur Rajbari manungda leramba ningthong season ramba tangba malyam la polam kya gari mapot ani ahum haptuna hondokhiba khangawi haina su Pravina Paumi sing da fongdoraki lekhidraba mahaki mapabung premanadana hinglingai da fongdoklamba Maharaja Buddha Chandra Kumja 1949 September kumathoi da Manipur Major Agreement sign tawnakiba mafam adu hojik thugai Khrabar Rajbari asigi manungda nate complex asigi manungda tennis court ama leramba adu dani haina sutakpiramki tennis court leramba mafam adu lam mathang yonthokpada yawkhre sign tawnakiba mafam adu hojik leiriba Manipur Rajbari shillong gi manung oidre haina su phongdoraki masini ngasi nongmagi maroiba headline sing amadi maroiba pausing tabiri busimbu amuk kurumjari amadi channel sibu nungsibiduna like share and subscribe tabu kawbiram gunu haibo ngasi makadi kana nabiyathang nijuri